ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯅꯥꯎꯕꯨ ꯍꯧꯒꯠꯅꯕ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯅꯥꯎꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯉꯁꯤ ꯊꯕꯛ ꯌꯥꯝꯃꯤꯅ ꯉꯔꯥꯡꯗꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯑꯍꯤꯡꯅ ꯂꯥꯏ ꯁꯥꯗꯅ ꯂꯩꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯅꯦꯕ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯊꯨꯕꯗ, ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯁꯣꯏꯗ꯭ꯔꯦ ꯉꯁꯤ ꯅꯪ ꯑꯩꯅ꯫ ꯅꯥꯎꯕꯤ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯌꯥꯋꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯆꯦ, ꯆꯔꯣꯏꯗꯧꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯁꯨ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯃꯤꯗꯣ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯩ ꯇꯥꯅꯤꯡꯗꯦ, ꯌꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯄꯥꯕ ꯀꯥꯔꯛꯍꯧꯔꯕꯅꯤ, ꯉꯥꯁꯨ ꯉꯁꯤꯗꯤ ꯌꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯥ ꯁꯣꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯌꯥꯏꯅꯕ ꯇꯧꯔꯁꯤ ꯂꯥꯎ, ꯉꯥꯌꯣꯟꯕꯤ ꯂꯥꯛꯄꯗ ꯌꯣꯜꯍꯧꯅꯕ꯫ ꯌꯥꯔꯦ, ꯊꯣꯛꯑꯝꯃ ꯆꯠꯂꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯅꯪꯒꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯕꯗꯨ ꯇꯧꯔꯅꯨ, ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤꯕꯅꯤ, ꯍꯧꯖꯤꯛꯇ ꯊꯕꯛ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯍꯣꯏ ꯕꯥ, ꯌꯥꯔꯦꯕ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯇꯥꯕ ꯋꯥꯔꯤꯕ꯫ ꯋꯥꯅꯤ ꯅꯪꯕꯨꯗꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩ ꯊꯣꯛꯑꯦ꯫ ꯃꯆꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗ ꯃꯦꯝꯊꯣꯏꯗꯤ ꯉꯥ ꯁꯟꯕ ꯍꯧꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕ ꯅꯥꯎꯕꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯅꯥꯎꯕꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅꯕ꯭ꯔꯣ? ꯂꯥꯛꯑꯣꯅꯦꯍꯦ, ꯊꯕꯛꯁꯦ ꯁꯠ ꯁꯠ ꯇꯧꯔꯒ ꯂꯣꯏꯁꯤꯟꯁꯦ, ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ ꯈꯪꯗꯦ, ꯑꯁꯨꯛ ꯌꯥꯝꯅ ꯇꯞꯄꯁꯤꯕꯨ꯫ ꯃꯆꯦꯅ ꯀꯧꯔꯤꯗꯨ ꯇꯥꯗꯦ ꯅꯥꯎꯕꯤꯗꯨ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯅꯥꯎꯕꯤꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯇꯞꯄꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯏꯆꯨ ꯇꯥꯏ, ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯍꯟꯗꯦ꯫ ꯍꯥꯏ ꯑꯆꯧꯕꯤ, ꯅꯥꯎꯕꯤꯗꯤ ꯀꯩꯗꯧꯔꯦ? ꯅꯊꯟꯇ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯕꯥꯕꯥ, ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯝꯒꯅꯤ, ꯍꯧꯗꯣꯛꯂꯝꯂꯕꯅꯤ ꯑꯩꯅ ꯉꯁꯥꯏꯅ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯣꯊꯗꯅ ꯇꯧꯕꯗꯣ, ꯑꯗꯨ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤ? ꯃꯃꯥꯁꯨ ꯇꯞꯇꯦ, ꯑꯩꯁꯨ ꯇꯞꯇꯦ, ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯤ ꯐꯩꯗꯣ, ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤ ꯌꯥꯔꯣꯏꯅꯦ꯫ ꯃꯅꯦ ꯃꯀꯨꯗꯨꯅ ꯑꯐꯕ ꯊꯦꯡꯅꯔꯗꯤ ꯐꯩꯗꯣ, ꯑꯗꯨꯁꯨ ꯅꯠꯇꯗꯅ ꯀꯩꯅꯣꯝ ꯍꯦꯛ ꯁꯣꯏꯕꯗ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒꯗ ꯇꯧꯕ ꯑꯣꯏꯔꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯃꯄꯥꯒꯤ ꯋꯥꯁꯤꯗ ꯃꯦꯝꯊꯣꯏꯗꯤ ꯅꯣꯛꯂꯝꯃꯤ꯫ ꯁꯨꯝꯁꯨ ꯁꯨꯝꯂꯤꯕꯅꯤ ꯃꯄꯥꯅ ꯍꯥꯏꯔꯤ ꯋꯥꯁꯤ꯫ ꯅꯥꯎꯕꯤꯗꯤ ꯃꯆꯤꯡ ꯑꯃꯅꯤ꯫ ꯍꯥꯏ, ꯅꯪꯕꯨ ꯅꯥꯎꯕꯤꯗꯨ ꯀꯧꯊꯣꯛꯂꯒ ꯊꯕꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯛꯎꯅꯦ, ꯏꯄꯥ ꯆꯥꯛꯂꯝꯃꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯧꯕꯨꯛꯇ ꯀꯨꯝꯕꯁꯨ ꯌꯥꯔꯛꯂꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯀꯧꯊꯣꯛꯂꯨꯒꯦ ꯏꯃꯨꯡ ꯆꯪꯉꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯥꯎꯕꯤ ꯍꯥꯏꯕꯤ ꯇꯞꯆꯕꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯑꯁꯣꯝꯗꯅ ꯄꯥꯕꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯍꯧꯔꯤ꯫ ꯊꯕꯛꯁꯤ ꯅꯪ ꯌꯥꯎꯔꯕꯗꯤ ꯈꯤꯇꯁꯨ ꯌꯥꯡꯅ ꯇꯧꯔꯤꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤ ꯎꯕꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ, ꯑꯃꯨꯛ ꯇꯨꯝꯃꯤ ꯆꯥꯠꯂꯣ? ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯦꯕ, ꯀꯩꯁꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯕ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯝꯅꯤ ꯈꯪꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯅꯥꯎꯕꯤꯅ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯅꯥꯎꯕꯨ ꯀꯧꯕ ꯇꯧꯗ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯆꯤꯡꯈꯩ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯒ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨꯅ ꯇꯨꯝꯂꯤꯕ ꯅꯥꯎꯕꯤꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯅꯥꯎꯕꯤꯁꯨ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯀꯩꯅꯣ, ꯅꯣꯡꯕꯁꯨ ꯀꯟꯅ ꯇꯥꯅꯕ꯭ꯔꯣ? ꯏꯆꯦ, ꯅꯣꯡ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯐꯃꯨꯡ ꯃꯃꯥꯡꯗ ꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯇꯧꯔꯝꯕ ꯃꯃꯤꯠꯀꯗꯨ ꯈꯪꯁꯤꯡ ꯁꯤꯡꯈ꯭ꯔꯤ꯫ ꯅꯪ ꯑꯩꯅ ꯉꯁꯥꯏꯅ ꯍꯧꯗꯣꯛꯂꯝꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯂꯥꯛꯂꯒꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯝꯂꯤꯅꯣꯕ? ꯅꯥꯎꯕꯤ ꯅꯣꯛꯁꯤꯟꯅꯔꯒ ꯏꯆꯦ, ꯑꯩꯗꯣ ꯍꯧꯒꯠꯂꯒꯦꯅ ꯇꯧꯔꯝꯕꯅꯤ, ꯑꯗ ꯀꯣꯛꯁꯦ ꯍꯦꯛ ꯉꯥꯎꯕꯗꯨꯗ ꯉꯥꯛ ꯍꯤꯞꯀꯦꯅ ꯍꯤꯞꯄꯗ ꯇꯨꯝꯊꯔꯝꯃꯤꯅꯤ꯫ ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯁꯤ ꯃꯉꯥꯏꯔꯦ, ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯀꯅꯣ, ꯀꯤꯖꯩ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯃꯦꯝꯊꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯕꯒ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯒꯅꯣ ꯍꯥꯏꯕ? ꯃꯁꯤ ꯍꯥꯏꯔꯒ ꯂꯨꯈꯨꯝꯗ ꯊꯝꯕ ꯆꯩꯁꯥꯡꯗꯨ ꯇꯥꯛ ꯍꯦꯛꯇ ꯄꯥꯏꯔꯒ ꯅꯥꯎꯕꯤꯕꯨ ꯀꯟꯊꯕ ꯍꯧꯔꯛꯏ꯫ ꯅꯥꯎꯕꯤ ꯃꯆꯦꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯂꯤ꯫ ꯍꯥꯏ ꯑꯆꯧꯕꯤ, ꯀꯔꯤꯅꯣꯅꯦꯍꯦ, ꯅꯪꯅ ꯅꯅꯥꯎꯁꯤꯕꯨ ꯁꯥ ꯁꯟꯗ ꯐꯨꯕꯒꯨꯝ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯗꯨꯅ ꯐꯨꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯅꯅꯥꯎ ꯀꯧꯊꯣꯛꯂꯨꯅꯦ ꯍꯥꯏꯅ ꯆꯪꯈꯤꯕꯗꯥꯏꯅꯦ? ꯕꯥꯕꯥ, ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯅꯤ, ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯍꯣꯏꯁꯦ ꯌꯥꯔꯦ, ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ꯫ ꯑꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯆꯦꯅ ꯍꯧꯗꯣꯛꯂꯕꯗꯤ ꯀꯣꯛ ꯍꯦꯛ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯉꯁꯥꯏ ꯃꯈꯩ ꯃꯄꯥꯒꯤ ꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯣꯛꯂꯛꯂꯒ ꯋꯥ ꯈꯨꯝꯃꯤ꯫ ꯕꯥꯕꯥ,
ꯑꯩꯕꯨꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯂꯗꯧꯅꯤ ꯑꯗ ꯑꯃꯨꯛ ꯇꯨꯝꯅꯤꯡꯕꯩ ꯇꯧꯔꯤꯅꯤ ꯅꯣꯏꯅ ꯈꯪꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯆꯩꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯁꯦ ꯑꯌꯣꯛꯄ ꯃꯆꯥꯗꯧꯅ ꯊꯤꯅ ꯍꯦꯛꯇ ꯇꯧꯕꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯦꯞꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯩꯁꯥꯡꯁꯤꯅꯅꯦ ꯑꯃꯨꯛ ꯀꯟꯊꯔꯛꯄ ꯁꯣꯏꯔꯣꯏ ꯅꯪ ꯌꯥꯔꯦꯁꯤ ꯈꯟꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯧꯔꯣ ꯃꯄꯥꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯤ ꯃꯆꯥ ꯑꯅꯤꯅ ꯆꯪꯈ꯭ꯔꯒ ꯈꯝꯕꯗꯣ ꯃꯤꯟꯁꯣꯟꯖꯩ ꯏꯆꯥ ꯑꯅꯤꯁꯦ ꯃꯅꯤꯡꯗꯤ ꯊꯨꯡꯖꯗ꯭ꯔꯕꯅꯤ ꯃꯃꯥ ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯈꯤꯇꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯧꯅꯤꯀꯣ ꯏꯆꯥ ꯃꯦꯝꯊꯣꯏꯅ ꯃꯃꯥꯒꯤ ꯑꯋꯥꯠꯄꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯃꯅꯥꯎꯕꯨ ꯉꯁꯤꯁꯨ ꯁꯦꯟꯅꯔꯤ ꯁꯣꯝꯗ ꯑꯊꯧꯕꯗꯨ ꯃꯄꯥꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯕꯥꯕꯥ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯅꯨꯄꯤꯕꯨ ꯍꯧꯖꯤꯛꯃꯛ ꯊꯤꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯅꯪ ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯤꯕꯁꯤ ꯅꯅꯥꯎꯁꯤꯡꯁꯤꯅ ꯃꯆꯥ ꯌꯥꯎꯅꯈ꯭ꯔꯦ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯅꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯍꯦꯔ ꯄꯥꯕ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯤꯗ ꯑꯩꯕꯨ ꯀꯔꯤꯗ ꯑꯉꯥꯡ ꯁꯥꯔꯒꯦ ꯅꯨꯄꯤꯕꯨ ꯍꯦꯛ ꯊꯤꯈ꯭ꯔꯕ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯀꯩꯁꯨ ꯐꯪꯂꯣꯏ ꯑꯗꯨꯅ ꯏꯄꯥꯟ ꯐꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯍꯧꯒꯦ ꯇꯧꯅꯤ ꯄꯥꯕ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯏꯅꯦ ꯑꯣꯏꯕ ꯅꯣꯡꯃꯇꯁꯨ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯅꯪꯅ ꯑꯃ ꯉꯥꯡꯅꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏꯁꯦ ꯌꯥꯔꯦ ꯄꯥꯕ ꯑꯩ ꯏꯇꯥꯎ ꯃꯪꯂꯦꯝꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯗꯨꯒꯤ ꯃꯪꯂꯦꯝꯕ ꯍꯥꯏꯕ ꯑꯔꯤꯕꯗꯨꯒ ꯅꯇꯥꯎ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯪꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯃꯛ ꯇꯝꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯍꯌꯦꯡꯋꯥꯏ ꯍꯟꯅꯨꯔꯀꯥꯟꯗ ꯂꯨꯍꯣꯡꯕ ꯌꯥꯗꯕꯅꯤꯀꯣ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯉꯩꯗ ꯅꯨꯄꯤ ꯊꯤꯍꯧꯗꯧꯅꯤ ꯑꯗꯨꯒ ꯏꯆꯥ ꯏꯁꯨ ꯁꯦꯝꯗꯧ ꯑꯍꯜꯅ ꯑꯣꯏꯔꯀꯥꯟ ꯃꯤꯠ ꯅꯥ ꯎꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯏꯆꯥ ꯁꯦꯝꯕ ꯋꯥꯕꯅꯤꯀꯣ ꯃꯄꯥꯅ ꯃꯥꯕꯨ ꯐꯅꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯑꯊꯧꯕꯅ ꯀꯩꯁꯨ ꯊꯣꯏꯅ ꯇꯥꯁꯤꯟꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗꯨꯝ ꯍꯥꯏꯔꯛꯏ ꯄꯥꯕꯁꯨ ꯍꯟꯅꯨꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯗꯨꯁꯨ ꯍꯟꯅꯨꯕꯤ ꯑꯣꯏꯔꯀꯥꯟꯗ ꯄꯥꯕꯒ ꯊꯦꯡꯅꯩꯔꯕ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯃꯄꯥꯗꯨ ꯁꯥꯎꯔꯪ ꯃꯩꯔꯪꯅ ꯍꯥꯏꯔꯛꯏ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯗ ꯍꯣꯠꯂꯒꯦ ꯍꯦꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯑꯊꯧꯕꯗ ꯐꯨꯗꯣꯏꯒꯤ ꯇꯧꯔꯛꯏ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯑꯊꯧꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯤ ꯃꯆꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯁꯣꯔ ꯍꯣꯜꯂꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯡꯅꯕ ꯌꯥꯗꯣꯏꯅꯣꯅꯦ ꯃꯥꯅ ꯑꯁꯨꯝ ꯁꯣꯜꯂꯤꯉꯩ ꯃꯃꯧ ꯌꯥꯏꯃꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯕꯥꯕꯥ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯖꯧ ꯍꯥꯏꯕꯅꯣ ꯕꯦꯃꯥ ꯏꯄꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯏꯆꯥꯁꯤꯡꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨ ꯑꯗꯣ ꯆꯝꯐꯨꯠ ꯑꯃ ꯌꯥꯎ ꯍꯣꯏ ꯕꯥꯕꯥ ꯅꯃꯧ ꯊꯣꯡꯖꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤ ꯃꯃꯧ ꯆꯪꯈꯤꯕꯒ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯏ ꯏꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯗꯒꯤ ꯏꯃꯧꯅ ꯍꯦꯜꯂꯤ ꯏꯃꯧꯗꯒꯤ ꯏꯁꯨꯛꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤꯗꯣ ꯁꯣꯝꯗꯅ ꯑꯊꯧꯕ ꯃꯪꯂꯦꯝꯕꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ ꯍꯣꯏ ꯏꯇꯥꯎ ꯃꯪꯂꯦꯝꯕ ꯑꯩ ꯂꯥꯛꯂꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯃꯪꯂꯦꯝꯕꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯇꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯣ ꯑꯊꯧꯕꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯃꯪꯂꯦꯝꯕꯗꯤ ꯒꯟꯖꯥ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯆꯤꯡꯕ ꯌꯥꯎꯁꯤꯜꯂꯤ ꯏꯇꯥꯎ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯏꯊꯟꯇꯅ ꯍꯣꯠꯅꯕꯗ ꯐꯅ ꯌꯥꯝꯅꯗꯤ ꯂꯣꯏꯔꯕꯅꯤ ꯂꯥꯛꯀꯗ꯭ꯔꯅ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯃꯨꯛ ꯂꯥꯎꯅꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛꯂꯨꯔꯤ ꯃꯗꯨꯗ ꯃꯇꯝ ꯂꯣꯏꯅ ꯃꯥꯡꯂꯤꯕꯅꯤ ꯍꯣꯏꯁꯦ ꯌꯥꯏ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯏꯇꯥꯎ ꯀꯩ ꯋꯥꯅꯣ ꯑꯇꯩ ꯅꯠꯇꯦꯗ ꯃꯈꯥꯔꯣꯝꯒꯤ ꯇꯣꯝꯊꯤꯟꯗꯣ ꯅꯨꯄꯤ ꯉꯟꯅ ꯊꯤꯖꯤꯟꯕꯒꯤ ꯍꯧꯖꯤꯛꯇꯤ ꯋꯥꯕꯅ ꯐꯔ ꯍꯥꯏꯔ ꯃꯥꯜꯂꯤ ꯃꯆꯥ ꯃꯌꯥꯝꯗꯨꯒ ꯁꯨꯕ ꯅꯣꯝꯕꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗ ꯃꯥꯜꯂꯤ ꯆꯔꯥ ꯍꯦꯟꯕꯅꯁꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯅꯤ ꯈꯟꯕꯩꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯄꯥꯒꯤ ꯃꯔꯜꯅ ꯉꯥꯎꯔꯤꯁꯤꯁꯨ ꯌꯥꯔꯣꯏꯗꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯡꯕꯒ ꯆꯩꯕꯒꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯗꯣꯏꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯁꯨ ꯈꯔ ꯈꯪꯕꯤꯕ ꯐꯕꯅꯤ ꯌꯨꯝ ꯉꯟꯅ ꯄꯥꯟꯁꯤꯟꯕꯩ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯜꯂꯦ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯎꯕ ꯅꯠꯇꯦꯕ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯕꯅ ꯂꯣꯏꯔꯕꯅꯤ ꯉꯥꯡꯕꯗ ꯅꯅꯥꯎ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯅꯪꯅ ꯀꯩꯗꯧꯉꯩ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣꯅ ꯃꯣꯏ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤ ꯏꯇꯥꯎ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯤ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯊꯕꯛ ꯄꯥꯡꯁꯤꯅꯤ ꯏꯇꯥꯎ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯧꯅꯔꯒ ꯃꯈꯥꯔꯣꯝꯗ ꯂꯥꯛꯂꯤ ꯈꯨꯜꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯧ ꯅꯍꯥ ꯈꯔꯒꯁꯨ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏ ꯑꯊꯧꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯁꯤꯒꯤ ꯆꯤꯡꯒꯟꯕꯤ ꯃꯍꯥꯛꯀꯤ ꯉꯥꯡꯅꯕ ꯉꯝꯗꯕꯤ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯤ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩꯗꯤ ꯍꯥꯏꯅ ꯑꯊꯧꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯈꯨꯝꯗ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯈꯨꯝꯃꯤ ꯏꯇꯩꯃ ꯃꯈꯥꯔꯣꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ
ꯀꯩ ꯋꯥꯅꯣ ꯏꯇꯩꯃ? ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯑꯩꯗꯤꯅꯦ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯌꯥꯎꯅꯤꯡꯂꯕꯅꯤꯅꯦ꯫ ꯅꯣꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯀꯌꯥ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇ ꯄꯥꯈꯪ ꯐꯥꯒꯠꯂꯤꯕꯅꯤꯕ꯫ ꯑꯔꯤꯕ ꯐꯝ ꯀꯥꯔꯒ ꯃꯤꯅ ꯅꯣꯛꯅꯕꯁꯤ ꯁꯥꯎꯅꯤꯡꯕꯅꯤꯀꯣ꯫ ꯏꯇꯩꯃ, ꯌꯨꯝ ꯉꯟꯇꯥ ꯄꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ? ꯏꯇꯩꯃꯁꯨ ꯇꯥꯗ ꯃꯥꯜꯗ ꯉꯟꯇꯥꯅ ꯅꯝꯂꯩ ꯍꯦꯛ ꯂꯩꯁꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯀꯩꯊꯦꯜꯗ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟ, ꯐꯤꯔꯣꯜ ꯈꯔ ꯌꯣꯟ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯇꯦꯡ ꯍꯦꯛ ꯇꯧꯕꯁꯨ ꯉꯝꯗꯦꯗꯣ꯫ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯁꯨ ꯆꯨꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯧ ꯅꯍꯥꯗꯨ ꯃꯆꯤꯟꯗꯨ ꯆꯔꯣꯏꯗꯧꯅ ꯍꯦꯛꯇ ꯂꯦꯞꯇꯕꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯔꯤꯅꯣꯗ ꯊꯧꯕ, ꯅꯪꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯣꯡꯃꯒꯤ ꯉꯝꯅꯕ ꯁꯦꯜ ꯇꯥꯜꯂꯤꯕ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯕ ꯋꯥꯉꯥꯡꯗꯣ ꯍꯦꯛꯇ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯅꯈꯣꯏ ꯇꯥꯗꯁꯦ ꯑꯩꯅ ꯄꯥꯝꯗꯅ ꯂꯩꯔꯛꯄ ꯅꯠꯇꯦꯅꯦ, ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯧꯔꯤꯕꯅꯤ꯫ ꯏꯔꯥꯏꯕꯛꯀꯤꯅꯤꯗꯣꯅ ꯈꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯧꯅ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯤ ꯈꯟꯅꯨꯀꯣ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯑꯊꯧꯕꯒ ꯃꯪꯂꯦꯝꯕꯒꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯐꯖꯗꯕ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯄꯨꯟꯁꯤꯗꯣ ꯈꯔ ꯆꯥ ꯈꯔ ꯉꯥꯎ ꯇꯧꯗꯅ ꯃꯥꯡꯂꯗꯧꯔꯤ ꯅꯈꯣꯏꯕꯨꯗꯤ꯫ ꯅꯨꯄꯤ ꯍꯥꯏꯔꯤ ꯊꯤꯕ ꯈꯪꯔꯣꯏ꯫ ꯍꯧꯖꯤꯛꯄꯨ ꯀꯅꯥꯏ ꯅꯨꯄꯤꯅꯅꯣ ꯅꯈꯣꯏꯗ ꯂꯩꯔꯛꯇꯧꯕ? ꯍꯟꯗꯛꯃꯨꯛꯇꯤ ꯃꯪꯂꯦꯝꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯦꯗ ꯏꯇꯩꯃ, ꯍꯅꯨꯕ ꯑꯃꯗꯅ ꯌꯨꯝ ꯄꯥꯟꯁꯤꯜꯂꯒ ꯑꯍꯜ ꯂꯃꯟ ꯁꯥꯔꯛꯀꯅꯨ꯫ ꯆꯍꯤꯗ ꯌꯦꯡꯂꯕꯗꯤ ꯏꯇꯩꯃꯗꯤ ꯑꯩꯈꯣꯏꯅꯕꯨ ꯄꯣꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯅꯌꯨꯝ ꯉꯟꯇꯥ ꯄꯥꯟꯁꯤꯜꯂꯒ ꯅꯆꯥ ꯃꯌꯥꯝꯁꯤꯒ ꯂꯩꯔꯕꯅꯤꯅ ꯁꯛꯐꯝꯗꯨꯁꯨ ꯑꯉꯥꯡ ꯃꯥꯟꯗ꯭ꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯅꯤꯡꯉꯦ ꯄꯥꯅꯤ, ꯄꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯅꯤ꯫ ꯃꯁꯤꯗ ꯏꯇꯩꯃꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯆꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯁꯥꯡꯊꯔꯕꯗꯤ ꯏꯇꯩꯃꯁꯨ ꯐꯖꯕ ꯋꯥ ꯇꯥꯔꯛꯇꯕ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯅ ꯃꯊꯟꯇ ꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯄꯦꯟꯗꯅ ꯋꯥ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯁꯦ ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯤꯡ ꯍꯣꯡꯒꯦ꯫ ꯁꯣꯝꯗ ꯃꯪꯂꯦꯝꯕꯒ ꯑꯊꯧꯕꯒꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗꯨꯁꯨ ꯌꯧꯔꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯈꯨꯜꯗꯨꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯍꯜ ꯑꯣꯏꯔꯕ ꯀꯨꯜꯂꯒꯤ ꯌꯨꯝꯗꯅꯤ꯫ ꯍꯣꯏ ꯏꯄꯨ, ꯏꯄꯨ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯥꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯏꯁꯨꯁꯥ, ꯏꯄꯨ ꯃꯅꯨꯡꯗ ꯂꯩꯌꯦ, ꯑꯗꯨꯝ ꯆꯪꯂꯛꯎ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯨꯜꯂꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗꯨꯗ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯀꯨꯜ ꯑꯗꯨ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯨ, ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯥ? ꯃꯪꯂꯦꯝꯕ, ꯅꯪ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯒꯅꯦ ꯏꯄꯨꯒꯤ ꯆꯥꯛ ꯈꯖꯤꯛꯇ ꯊꯣꯡꯂꯨꯁꯨ꯫ ꯑꯩ ꯉꯔꯥꯡꯗꯒꯤ ꯏꯌꯥꯁꯤꯗ ꯀꯔꯤꯁꯨ ꯀꯛ ꯂꯥꯎꯅ ꯆꯤꯛꯄ ꯐꯪꯗ꯭ꯔꯤ꯫ ꯆꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦ꯫ ꯑꯊꯧꯕꯅ ꯏꯄꯥ ꯄꯥꯈꯠꯅ, ꯀꯔꯤꯅꯣ ꯏꯄꯨ? ꯉꯔꯥꯡꯗꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯍꯥꯏ, ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦ? ꯅꯈꯣꯏꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯁꯤꯅꯤꯅꯤ ꯅꯨꯄꯤ ꯊꯤꯍꯧꯗꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯁꯦ꯫ ꯍꯥꯟꯅ ꯀꯜꯂꯤꯉꯩꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯝꯗꯧꯕ ꯍꯦꯛ ꯃꯥꯜꯂꯤꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯣꯜꯂꯕ ꯃꯇꯝꯁꯤꯗꯗꯤ ꯅꯤꯡꯉꯝꯗꯕꯅ ꯂꯣꯏ꯫ ꯏꯃꯥꯅ ꯌꯨꯝ ꯄꯥꯜꯂꯨ ꯄꯥꯜꯂꯨ ꯍꯥꯏꯕꯗ ꯑꯩꯅ ꯇꯥꯁꯤꯟꯅꯗꯕꯒꯤ ꯃꯍꯩ꯫ ꯍꯧꯖꯤꯛ ꯑꯩꯅ ꯐꯪꯂꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯌꯨꯝ ꯄꯥꯟꯗꯨꯅ ꯅꯆꯥꯅꯁꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯧ꯫ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕ ꯍꯥꯏꯗꯨ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯄꯨꯅ ꯏꯇꯧ ꯃꯪꯂꯦꯝꯕ ꯑꯩꯈꯣꯏꯅꯤꯗ ꯌꯨꯝ ꯄꯥꯜꯂꯨꯅꯨ, ꯌꯨꯝ ꯄꯥꯜꯂꯒ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯑꯩꯈꯣꯏꯁꯨ ꯏꯄꯨꯒꯤ ꯋꯥꯗꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯤꯠꯃꯛꯅꯁꯨ ꯎꯔꯦ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯟꯕꯁꯤ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯟꯗꯕ ꯌꯥꯗ꯭ꯔꯒꯅ ꯈꯔ ꯇꯞꯅ ꯄꯥꯟꯒꯦ ꯍꯥꯏꯅꯅꯤꯡꯉꯤ꯫ ꯑꯊꯧꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯀꯨꯜꯂꯅ ꯇꯍꯥ ꯇꯍꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯃꯗꯨ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯌꯨꯝ ꯄꯥꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯏꯄꯨ, ꯑꯩ ꯏꯄꯨꯒꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯁꯦꯝꯂꯨꯒꯦ꯫ ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯕꯗꯨ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯤ꯫ ꯑꯊꯧꯕ, ꯇꯥꯎ, ꯏꯄꯨ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯒꯨꯝꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯕ ꯏꯄꯨ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯏꯁꯨ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯎꯅꯤꯡꯉꯤ꯫ ꯅꯈꯣꯏꯕꯨ ꯅꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯀꯗꯥꯏꯗ ꯅꯨꯄꯤꯅꯣ ꯏꯄꯨ? ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯑꯩꯈꯣꯏꯅꯕꯨ ꯅꯨꯄꯤ ꯂꯣꯡꯕ ꯐꯪꯉꯤꯕ꯭ꯔꯣ? ꯃꯇꯝ ꯍꯦꯛ ꯐꯪꯕꯒ ꯏꯄꯨꯒꯤ ꯅꯥꯛꯇ ꯈꯔ ꯂꯥꯛ, ꯏꯇꯥꯎꯒ ꯈꯔ ꯄꯨꯟ ꯇꯧꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗ ꯂꯥꯞꯅ ꯊꯝꯕꯅ ꯅꯣꯡꯃꯗ ꯅꯨꯄꯤꯁꯨ ꯍꯥꯟꯅ ꯌꯦꯡꯁꯤꯟꯗꯦ꯫ ꯍꯥꯏ, ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯈꯔ ꯀꯣꯏꯊꯣꯛꯎ, ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯁꯨ ꯊꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯐꯥꯒꯦꯔ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅ ꯉꯝꯅꯕ ꯍꯦꯛꯇ ꯄꯨꯔꯛꯎ꯫ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇꯗꯨ ꯏꯄꯨꯅ ꯄꯨꯝꯅꯃꯛ ꯂꯧꯒꯦ꯫
ꯑꯊꯧꯕꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯌꯥꯔꯅꯤꯗ ꯏꯄꯨ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯀꯣꯟꯅ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯂꯨꯈꯤꯒꯦ ꯏꯄꯨꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯃꯪꯂꯦꯝꯕꯗꯤ ꯆꯥꯛꯁꯪꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯎ ꯆꯪꯂꯛꯄꯗ ꯎꯕꯗ ꯋꯥꯍꯪ ꯇꯧꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅꯕꯨ ꯁꯤꯗ ꯆꯪꯂꯛꯂꯤꯁꯤꯅ ꯏꯄꯨ ꯃꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯣ ꯈꯔ ꯂꯩꯃꯤꯟꯅꯔꯁꯨ ꯑꯩ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯛꯀꯦ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯣꯏꯅ ꯇꯥꯁꯤꯟꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯐꯥꯟ ꯑꯃ ꯂꯧꯔꯒ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯒꯦꯠ ꯐꯝꯊꯩ ꯏꯇꯥꯎ ꯌꯥꯔꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯉꯥꯡꯈ꯭ꯔꯗꯤ ꯂꯦꯞꯇꯕꯤꯗ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯆꯪꯂꯛꯂꯤꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯒꯦꯅ ꯆꯪꯂꯛꯄꯅꯤ ꯏꯄꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯍꯧꯔꯕꯅꯤ ꯑꯗꯨꯅ ꯁꯠ ꯊꯣꯡꯁꯤ ꯀꯗꯥꯏ ꯑꯩꯁꯨ ꯁꯦꯝꯕ ꯌꯥꯎꯔꯒꯦ ꯏꯟꯁꯥꯡꯗꯣ ꯍꯥꯏꯔꯒ ꯃꯇꯥꯎꯅ ꯇꯧꯔꯝꯂꯤꯕꯗꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯀꯨꯜꯂꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯛꯂꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯥꯎ ꯍꯌꯦꯡꯗꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤ ꯊꯤꯔꯨꯔꯁꯤ ꯃꯪꯂꯦꯝꯕ ꯅꯪꯕꯨ ꯍꯥꯏꯔꯤ ꯋꯥꯗꯨ ꯑꯃꯨꯛꯇ ꯈꯟꯊꯀꯣ ꯍꯧꯖꯤꯛꯄꯨ ꯏꯔꯤ ꯂꯩꯈꯩ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯄꯥꯕ ꯏꯃꯥꯗ ꯍꯥꯏꯔꯒ ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯤ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ ꯅꯪꯕꯨ ꯄꯥꯕꯗ ꯂꯨꯍꯣꯡꯅꯕ ꯅꯨꯄꯤ ꯑꯃꯗ ꯊꯤꯕꯤꯌꯨ ꯍꯥꯏꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯉꯝꯅꯤꯅꯦ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯑꯊꯧꯕꯁꯨ ꯈꯨꯄꯝ ꯈꯪꯗꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯀꯟꯊꯣꯛꯂꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯦꯝꯖꯐꯝꯁꯨ ꯂꯩꯔꯣꯏ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯑꯁꯨꯝ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯔꯁꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯦꯝꯊꯣꯏꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯅꯥꯎꯕꯤꯌꯥ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯏꯁꯤꯡ ꯁꯤꯡꯍꯜꯂꯤꯉꯩꯗ ꯁꯣꯛꯂꯁꯤ ꯂꯥꯎꯅꯦ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯒꯅ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅ ꯂꯩꯔꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ ꯁꯠꯊꯣꯛꯂꯛꯑꯣ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯂꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯕꯗ ꯋꯥꯔꯝꯂꯅꯤ ꯉꯥꯛꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯜꯂꯦ ꯑꯣꯏꯕ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯁꯣꯛꯂꯁꯨ ꯌꯥꯕꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯁꯣꯛꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯆꯤꯟ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯅꯤꯡꯉꯁꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯁꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯥ ꯊꯕꯛ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯆꯟꯅꯔꯣꯏ ꯉꯟꯇꯥ ꯍꯜꯂꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯦꯔꯦ ꯏꯆꯦ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯑꯗꯨ ꯐꯥꯎꯗꯤ ꯈꯪꯂꯤꯕꯣꯏꯔꯦ ꯂꯥꯛꯑꯣ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯔ ꯂꯥꯎꯅ ꯈꯔ ꯆꯩꯅ ꯇꯧꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯤ ꯅꯨꯃꯤꯠ ꯂꯩꯊꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯇꯨꯔꯦꯜꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯦꯝꯊꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏꯅꯃ ꯏꯁꯤꯡ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯁꯣꯛꯄ ꯂꯥꯛꯂꯤꯅꯤ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯈꯪꯅꯗꯕ꯭ꯔꯣ ꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯤꯅꯤ ꯅꯪꯕꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯔꯤ ꯅꯪꯗꯤ ꯃꯇꯥꯡ ꯆꯥꯗꯅ ꯌꯨꯝ ꯄꯥꯜꯂꯨꯀꯣ ꯏꯅꯝꯃ ꯅꯨꯄꯥꯕꯨ ꯂꯩꯇ꯭ꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯏꯍꯦ ꯅꯨꯄꯥꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯅꯝꯃ ꯂꯩꯔꯤ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯒꯦ ꯅꯥꯎꯕꯤ ꯅꯪꯒꯤꯁꯨ ꯏꯅꯝꯃꯅ ꯁꯤꯟꯗꯣꯏꯅꯤ ꯅꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯕꯤꯗꯨ ꯋꯥ ꯈꯨꯝꯃꯤ ꯏꯅꯝꯃ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ ꯏꯆꯦꯒꯤ ꯑꯣꯏꯅ ꯁꯤꯜꯂꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗ ꯂꯩꯅꯤ ꯏꯆꯦꯅ ꯏꯆꯦ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯅꯨꯄꯥꯗꯣ ꯌꯥꯎꯅ ꯏꯟꯕ ꯌꯥꯕ ꯑꯣꯏꯅ ꯂꯧꯒꯦ ꯅꯥꯎꯕꯤꯒꯤ ꯋꯥꯁꯤꯗ ꯃꯌꯥꯝꯗ ꯄꯨꯟꯅ ꯅꯣꯛꯏ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗ ꯂꯩꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯤꯕ ꯂꯨꯅ ꯇꯧꯕꯤꯗꯧꯕꯗꯨ ꯈꯜꯂꯒ ꯂꯩꯗꯧꯅꯤ ꯃꯁꯤꯅ ꯀꯣꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯇꯝꯗꯁꯨ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗ ꯂꯩꯔꯕꯗꯤ ꯅꯨꯄꯥꯗꯨ ꯀꯣꯟꯅ ꯃꯃꯤꯠ ꯉꯥꯎꯗꯨꯅ ꯅꯨꯄꯤ ꯊꯤꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯥꯁꯥ ꯅꯨꯄꯥ ꯈꯟꯕꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯅꯌꯨꯝ ꯄꯥꯜꯂꯨ ꯃꯌꯥꯝꯗꯣ ꯉꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯁꯣꯛꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯃꯦꯝꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯆꯥꯁꯥ ꯅꯈꯣꯏꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯇꯝꯁꯤ ꯊꯦꯡꯂꯤꯅꯦ ꯊꯕꯛ ꯇꯧꯕꯗ ꯆꯥꯛ ꯑꯃꯨꯛ ꯊꯦꯡꯂꯅꯤ ꯅꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯗꯦꯗ ꯏꯁꯤꯡꯗꯨ ꯏꯃꯨꯡꯗ ꯊꯝꯂꯨꯔꯒ ꯅꯥꯎꯕꯤꯗꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯏ ꯕꯥꯕꯥ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯕꯩꯅꯤ ꯋꯥꯔꯤꯁꯨ ꯉꯥꯛ ꯁꯥꯟꯅꯔꯛꯄ ꯑꯗ ꯀꯣꯏꯔꯤꯅꯤ ꯅꯈꯣꯏ ꯅꯨꯄꯤ ꯈꯔꯕꯨ ꯄꯨꯟꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯇꯝ ꯊꯦꯡꯉꯤ ꯐꯥꯎꯕ ꯀꯥꯎꯕꯤꯗꯨ ꯇꯧꯔꯤꯕꯣꯏꯔꯦ ꯄꯥꯕꯒꯤ ꯋꯥꯈꯜꯗꯨꯁꯨ ꯌꯥꯏꯍꯦ ꯁꯥꯟꯅꯔꯛꯂꯤꯕ ꯋꯥꯔꯤꯗꯣ ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯑꯣꯏꯕꯩꯅꯤ ꯍꯥꯏ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯑꯗꯨꯝ ꯇꯧꯔꯁꯨ ꯏꯄꯥ ꯆꯥꯛ ꯂꯥꯝꯃꯤ ꯉꯁꯤꯗꯤ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯇꯨꯝꯒꯦ ꯍꯣꯏ ꯆꯪꯖꯔꯦ ꯁꯣꯝ ꯆꯥꯛꯈꯨꯝꯗꯅ ꯃꯦꯝꯊꯣꯏꯗꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ
ꯃꯅꯥꯎꯁꯨ ꯆꯪꯂꯛꯄ ꯎꯔꯝꯃꯤ꯫ ꯀꯩ ꯑꯃꯨꯛ ꯂꯩꯔꯦ? ꯁꯤꯗ ꯆꯪꯂꯛꯂꯤꯁꯤꯅ? ꯄꯥꯕ ꯆꯥꯛ ꯂꯥꯝꯃꯦꯌꯦ, ꯑꯗꯨꯏ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯒꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯁꯦ ꯀꯣꯕꯤꯁꯦ ꯁꯦꯝꯃꯣ, ꯁꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯤ ꯀꯣꯕꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ? ꯀꯣꯕꯤꯁꯦ ꯆꯥꯃꯟꯗꯅ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ, ꯆꯥꯅꯤꯡꯗꯕ ꯅꯪ ꯆꯥꯔꯨꯅꯨ, ꯆꯥꯅꯤꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯒꯦ, ꯁꯦꯝꯗ ꯁꯦꯝꯃꯣ꯫ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯒꯤ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯊꯣꯡꯕꯤꯗꯧꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯆꯥ ꯇꯥꯕ ꯍꯥꯏꯔꯒ ꯀꯣꯕꯤꯗꯨ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯎꯕꯤ, ꯆꯥꯕꯗꯅꯦ ꯇꯨꯀꯥ ꯌꯥꯝ ꯊꯤꯒꯅꯨ, ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯥꯛꯀꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯣꯡꯂꯝꯕꯗꯣ ꯑꯗꯨꯝ ꯆꯥꯎ꯫ ꯑꯩꯈꯣꯏꯅ ꯁꯦꯜ ꯅꯨꯡ ꯐꯖꯅ ꯊꯣꯛꯄ ꯏꯃꯨꯡ ꯑꯣꯏꯗꯕꯅꯤꯅ ꯑꯍꯥꯎꯕ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯤ, ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯍꯣꯏ ꯕꯥ, ꯑꯩꯁꯨ ꯈꯪꯉꯤ, ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯃꯗ ꯑꯗꯨꯝ ꯀꯣꯊꯗꯨꯅ ꯂꯩꯕꯗꯨ ꯇꯧꯔꯅꯣ꯫ ꯁꯦ ꯂꯣꯏꯔꯦ, ꯁꯠꯊꯣꯡꯉꯣ, ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯐꯤ ꯉꯥꯛ ꯁꯥꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯪ ꯑꯇꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯖꯔꯨꯔꯣ, ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯂꯒꯦ꯫ ꯉꯁꯥꯏ ꯁꯨꯕ ꯐꯤꯗꯣ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯝꯕꯗꯤ ꯋꯥꯔꯤ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯑꯉꯟꯕꯗꯒꯤ ꯍꯧꯅꯗꯨꯅ ꯈꯨꯜ ꯑꯃꯗ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯤ ꯅꯨꯄꯤ ꯄꯨꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯅꯍꯥꯟ ꯏꯇꯩ ꯃꯇ ꯊꯣꯛꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯐꯥꯕ꯭ꯔꯥ ꯆꯤꯡꯕ꯭ꯔꯥ ꯇꯧꯔꯒ ꯄꯨꯁꯤꯜꯂꯅꯤ꯫ ꯃꯪꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯑꯊꯧꯕꯅ ꯏꯉꯛꯉꯛꯅ, ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯁꯨ? ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯉꯁꯤꯃꯛ ꯍꯦꯛ ꯄꯨꯁꯤꯟꯗ꯭ꯔꯗꯤ ꯌꯥꯗꯕꯩ ꯃꯑꯣꯡꯂꯣ ꯅꯪꯕꯨ? ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯅꯤ꯫ ꯐꯔꯦ, ꯏꯇꯥꯎꯅꯕꯨ ꯑꯗꯨ ꯌꯧꯅ ꯈꯜꯂꯗꯤ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯡꯉꯝ ꯁꯥꯉꯝꯗꯈꯩ ꯆꯠꯄꯗꯨ ꯎꯕꯗ ꯃꯪꯂꯦꯝꯕꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯌꯥꯝ ꯁꯥꯎꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯇꯩꯃ? ꯂꯝꯕꯤꯁꯤꯕꯨ ꯏꯇꯩꯃꯒꯤ ꯅꯃꯥ ꯄꯥꯟꯕ꯭ꯔꯣ? ꯃꯤ ꯂꯥꯛꯅꯤꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯃꯥꯡꯁꯤꯗ ꯃꯨꯛꯇꯅ ꯐꯟꯗꯅ ꯍꯦꯛꯇ ꯆꯠꯂꯤꯁꯤꯕꯣ? ꯏꯇꯩꯃꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯨꯄꯤꯗꯨꯗꯤ ꯃꯪꯂꯦꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯪꯂꯦꯝꯕꯗꯤ ꯅꯨꯄꯤꯗꯨꯅ ꯋꯥ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯈꯤꯕꯗꯨꯗ ꯁꯥꯎꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯍꯦ ꯅꯨꯄꯤ, ꯉꯁꯤꯅꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ? ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕꯤ ꯅꯨꯄꯤꯗꯨ ꯍꯟꯗꯛꯇꯤ ꯋꯥ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯑꯉꯥꯡ, ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯁꯤꯒꯦꯔꯣ? ꯅꯨꯄꯤꯗꯨ ꯈꯔ ꯆꯥꯎꯐꯟꯕꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯪꯂꯦꯝꯕꯗꯨ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯍꯦꯔꯥ, ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝ ꯅꯄꯜ ꯀꯥꯕ ꯍꯧꯅꯗꯦ꯫ ꯑꯩꯁꯦ ꯅꯨꯄꯥꯅꯤ, ꯇꯧꯒꯦꯇ ꯉꯝꯕ, ꯃꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯀꯔꯤ ꯍꯥꯏꯕ? ꯇꯧꯒꯦꯇ ꯉꯝꯕ ꯅꯨꯄꯥꯅꯦꯕ? ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯑꯊꯧꯕꯅ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ? ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯏꯇꯥꯎꯁꯦ ꯌꯨꯝꯗꯒꯤ ꯈꯔ ꯁꯥꯎꯅ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ꯫ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯏꯇꯩꯃ ꯀꯧꯔꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯠꯇꯦ, ꯏꯆꯦꯅ ꯐꯤ ꯏꯟꯕꯗꯨꯗ ꯃꯧ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ, ꯁꯥꯎꯕꯤꯅꯣ ꯏꯆꯦ꯫ ꯑꯩꯁꯦ ꯈꯨꯜꯁꯤꯗ ꯀꯦꯇꯨꯀꯤ ꯍꯥꯏꯗꯅ ꯃꯤꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯍꯥꯏ ꯅꯨꯄꯥ, ꯅꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯕ ꯉꯝꯒꯗꯕ ꯀꯅꯥꯅꯣ ꯍꯥꯏꯌꯨ? ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯝꯃꯦ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯄꯥꯝꯃꯦ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕ ꯅꯨꯄꯥꯗꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯇꯥꯎ ꯑꯅꯤꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏꯁꯨ ꯊꯤꯔꯛꯏ꯫ ꯃꯇꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯏꯪꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯍꯦ, ꯅꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯪꯂꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯒꯗꯕꯅꯤ꯫ ꯃꯪꯂꯦꯝꯕꯗꯨ ꯃꯇꯥꯎꯗ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯊꯤꯕꯒ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯒꯤ ꯅꯇꯥꯎꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯁꯨꯛ ꯊꯤꯕꯤ ꯏꯅꯣꯏ ꯅꯣꯏꯕꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯩꯁꯨ ꯆꯍꯤ ꯍꯜꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤ꯫ ꯏꯇꯥꯎ, ꯅꯇꯥꯎꯕꯨ ꯋꯥꯔꯧꯅꯨ꯫ ꯅꯨꯄꯤꯁꯤꯒꯤ ꯈꯨꯠꯇꯒꯤ ꯑꯩꯅ ꯏꯇꯥꯎꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯆꯦ, ꯅꯅꯥꯎ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ? ꯏꯇꯥꯎꯁꯦ ꯑꯗꯨꯝ ꯂꯧꯕꯤꯔꯣ, ꯅꯅꯥꯎꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯑꯩ ꯄꯥꯎ ꯍꯥꯏꯖꯔꯝꯂꯒꯦ꯫ ꯏꯆꯦꯒꯤ ꯏꯇꯥꯎꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ꯫
ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯂꯣ ꯑꯩꯁꯨ ꯅꯇꯥꯎꯁꯤꯒ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯄꯨꯟꯅ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯊꯧꯕꯁꯨ ꯃꯇꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯪꯂꯦꯝꯕꯗꯤ ꯃꯇꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯪꯂꯦꯝꯕꯒꯤ ꯃꯇꯧꯁꯤꯗ ꯀꯦꯇꯨꯀꯤꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯛꯏ ꯍꯦ ꯅꯨꯄꯥ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯅꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯍꯣꯔꯦꯟ ꯍꯦꯛ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯕ ꯑꯩꯅ ꯐꯪꯕ ꯃꯐꯝꯗ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯉꯝꯗꯨꯅ ꯃꯪꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯪꯂꯦꯝꯕꯗ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯊꯧꯕꯁꯨ ꯃꯇꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯂꯥꯛꯂꯤ ꯏꯇꯥꯎ ꯁꯤꯗ ꯐꯝꯃꯨꯁꯤ ꯀꯩ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯁꯤꯕꯣ ꯏꯇꯥꯎꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯇꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯑꯃꯨꯛꯇ ꯐꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯔꯁꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯏꯇꯥꯎ ꯅꯨꯄꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯁꯦ ꯑꯩꯗꯤ ꯏꯀꯤꯗ ꯀꯤꯔꯦꯅ ꯇꯧꯔꯤꯁꯤ ꯑꯗꯣ ꯏꯇꯥꯎꯅ ꯄꯥꯝꯂꯕꯅꯤꯅ ꯃꯇꯦꯡ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯃꯤꯡꯅ ꯀꯩ ꯀꯧꯕ ꯑꯗꯨꯒ ꯀꯝꯗꯧꯅ ꯊꯦꯡꯅꯔꯛꯂꯤꯅꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯅ ꯃꯦꯝꯊꯣꯏ ꯀꯧꯏ ꯅꯣꯡꯃ ꯏꯇꯥꯎ ꯁꯅꯥꯒ ꯀꯣꯏꯊꯣꯛꯂꯨꯕꯗ ꯊꯦꯡꯅꯔꯛꯄꯅꯤ ꯅꯨꯄꯤ ꯃꯁꯥꯗꯨꯗꯗꯤ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯌꯥꯗꯦꯅꯦ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯃꯥꯕꯨ ꯐꯥꯕꯗ ꯇꯥꯔꯤꯕꯁꯤꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯂꯕ ꯃꯇꯝꯗ ꯆꯠꯂꯁꯤ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯐꯥꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯃꯦꯝꯊꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯃꯦꯝꯊꯣꯏꯗꯨ ꯃꯅꯥꯎꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯤꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯠꯂꯤ ꯑꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯇꯥ ꯊꯧꯕ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯅꯨ ꯋꯥꯐꯝꯗꯨ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯃꯦꯝꯊꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯥꯏꯗꯕꯅꯤ ꯃꯔꯝ ꯑꯁꯦꯡꯕꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯣ ꯇꯥ ꯊꯧꯕꯗꯤ ꯑꯩꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯑꯍꯜꯅꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯈꯦꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯋꯥꯐꯝꯗꯨ ꯌꯥꯖꯗꯕꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯂꯩꯕ ꯃꯪꯂꯦꯝꯕꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔ ꯃꯦꯝꯊꯣꯏ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯆꯍꯤꯗ ꯌꯦꯡꯗꯧ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯤꯗꯕ ꯅꯨꯄꯥꯗ ꯂꯩꯇꯧꯅꯤ ꯅꯨꯄꯤ ꯈꯔꯗꯤ ꯍꯟꯅꯨꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯃꯌꯨꯝ ꯄꯥꯟꯅꯔꯤꯕꯁꯤꯅꯤ ꯏꯇꯥꯎꯗꯤ ꯌꯥꯝ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯐꯖꯅ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯌꯥꯍꯧꯅꯤ ꯅꯪꯕꯨ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯇꯥꯗꯥ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯦꯝꯊꯣꯏꯅ ꯃꯌꯨꯝ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯇꯨꯡꯗꯒꯤ ꯃꯪꯂꯦꯝꯕꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯊꯧꯕꯅ ꯃꯦꯝꯊꯣꯏꯕꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯂꯤ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯆꯦꯟꯕꯗꯒꯤ ꯑꯅꯤꯗꯨ ꯑꯍꯜ ꯃꯁꯜ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯤ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯊꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯊꯤꯔꯛꯄꯁꯤꯗ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯝꯃꯤ ꯅꯣꯡꯃ ꯃꯦꯝꯊꯣꯏꯒ ꯑꯊꯧꯕꯒ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯅꯥꯎꯕꯤ ꯄꯥꯕꯥ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ ꯅꯥꯎꯕꯤꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯇꯩ ꯍꯅꯨꯕꯒ ꯏꯆꯦꯒ ꯑꯣꯏꯔꯦ ꯄꯥꯕꯗꯤ ꯑꯁꯣꯞ ꯑꯋꯥꯡꯗ ꯆꯠꯈꯤꯕꯅꯤ ꯏꯇꯩ ꯍꯅꯨꯕ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯣ ꯑꯊꯧꯕꯗ ꯅꯥꯎꯕꯤꯅ ꯏꯇꯩ ꯍꯅꯨꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯅꯤ ꯃꯆꯦꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏ ꯍꯥꯏꯅ ꯑꯊꯧꯕꯁꯨ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯈꯨꯝꯂꯤ ꯅꯥꯎꯕꯤ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯒꯦ ꯅꯪꯅ ꯍꯅꯨꯕ ꯍꯦꯛ ꯍꯦꯛ ꯄꯜꯂꯤꯗꯨꯕꯣ ꯑꯩꯈꯣꯏ ꯆꯦꯒ ꯌꯦꯡꯅꯕꯗ ꯏꯇꯩꯗꯤ ꯌꯥꯝ ꯑꯍꯜꯅꯤ ꯑꯗꯨꯅ ꯍꯅꯨꯕ ꯃꯥꯜꯂꯤ ꯑꯗꯨ ꯁꯨꯝ ꯀꯧꯕꯅꯤꯗ ꯉꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯍꯜꯂꯛꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯊꯧꯕꯒ ꯃꯦꯝꯊꯣꯏꯒ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯑꯁꯨꯝꯅ ꯐꯥꯗꯨꯅ ꯂꯧꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯆꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ